Aibu yumdagi Kuman Lampak Training Center Fauba Thinbirakiba Truck Driver Singda Angamba Mateng Taujage Mirabai Jano Sanabagi Matam Chana Kuman Lampak Sports Complex Yauna Thinbiduna Training Yauba Panganduna Ngasi Aina Medal Lobangam Bahonabada Achoba Mateng PB Kiba Itham Moirang Purel Dage Langoi Puba Truck Driver Singda Taubimal Utpa Oina Angamba Mateng Tauragani Haina Weightlifter Saikom Mirabai Chanuna Pongdokre Mahakna makhatana phongdokibada ngasi Olympic Games ta medal ama lawba ngamliba si oza singna takpi tambirakpagi mathakta nongpo kaksingdagi Khuman Lampak Sports Complex ta lairiba training center phawbo chatpada matam chana thinbiduna training yawba ngamkiba itham moirang pureldagi lengoi puba truck driver singi pangbi khiba mateng adunasu ngamkhibane anganba matamda lakpa truck singna yumgi thongalda ngaibiduna numit khudingi matam chana thinbibana Yumdagi piba gari baradagi aremba selna sanabagi diet leiraga saba suphanganki karigumba matam chana training yauba phangkhidaba oiramlabadi ngasi medal lawduna lamdam asigi mingchat purakpa ngamliba si oiramdabasu yai matam aduda mateng pangbirakhiba truck driver sing khangdoktuna makhoida tawbimal utpa amasung pangbirakhiba mateng adubu ikai khumnaba utpa oina makhoigi damak angamba mateng pangani haina mirabaina phongdorokle Weightlifting Sanaroy Mirabai Chanogi Punsi Warida Sumang Lila Iragane Ranjit Ningthauja Hauzik Japan da Pangthokliba Tokyo Olympics 2020 da KG Nefumapan Weightlifting Masana da silver medal phangba ngamlakraba Saikhom Mirabai Chanuge Nongpok Kaksing da leiba yumda chatuna Home Films Manipur amadi Kanglaipak World na achamba khudol pot piduna pungning thogatkhrai Sumang Lila gi writer loinana Home Films Manipur gi script writer oina leiriba Ranjit Ningthaujana Saikhom Mirabai Chanugi maramda mahaki sanabagi khongchat haurakhiba amade punsi warida yumpham oiba sumang lila iragani haikibane Mirabai na pukningda apenba phongdokladuna haikibada hairiba mahaki maramda yumpham oigadaba sumang lila asi release tawba matamda mahaki asangba matam oiraba amade soidanamak saruk yabaga loinana yengnabagi khudong chaba lawminasi haikhe Manipur gi praja miyambusu tawbimal khangba ulakpaga loinana mangonda thamliba thajaba manghaloi haibagi wafam phongdokhi ngasigi khongchat aduda Home Films Manipur gi director Homesori khoibam amadi legal advisor oinam Chitaranjan saruk yakhi containment zone da ising pinaba court na khangan khrei Imphal East District ki manung chanba chalo maning laikai gi containment zone lauthokraba mafam singda leiriba yumthong khudingda Ising Phangalu Haina High Court of Manipur na khangan khrei Manipur High Court ki Justice KH Nobin amadi Justice A Bimol gi bench na Imphal East ki DC da ngarang takibo order amana containment lauthokraba imung khudingda afaba ising pinaba moirang them maipa kauba amana thangalakpa PIL gi matungina yathangasi pikhibane High Court ki order aduna ising phanganbada changba sel pumba laingakna pugadabani haide Laingak na labukta ising chingnabagi thawglay na basenpham likna kaithokpadagi MI department na matam sana thawglay ba ngamdabagi awaba mayok na hallay handak kumgi nong marang kaina chudabadagi Manipur gi lokol ayamba law pan ba yadaduna hauzik leiri adubu Manipur laingaki makhada leriba minor irrigation department ki chief engineer gi thoksil makhada river lip irrigation RLI scheme gi thabak mai pakna paikhatuna Manipur gi tongan ba RLI scheme na kon ba mafamda leriba local lising kayada ising phanganduna haujik law uba yahalli haidi pausi asina official oina phangba paugi matungina de minor irrigation department ki makhada hauji RLI scheme singda ising chingnaba engine singi thawlaina bagi damakta Manipur lengakna haikru manada yomba lupa lakh kun khaktagi senpham kaithokle adubu kaithokliba senpham ase thawlaina bagi damakta lupa lakh manga dagi Hena kaithokpagi khudong chaba pide war putting the thabak paikhatuna ising chingnabagi thaw lainaba lupa lakh manga kaithoknaba honabada numit kayani changma maramna matam chana thaw laiduna RLI scheme singda sesinariba diesel engine sing ising chingba ngamdabagi awaba mayoknai ayamba matamda mari leinaba official singi phurit khawda sel puthoktuna diesel laibagi thabak paikhatli haide minor irrigation department na thengnariba awaba si chief minister N Biren gi athuba midjeng Changbi duna ising chingbaga mari lainaba thaw amadi engine na chingba semba amadi laibagi thabakta mijeng changbi duna kaithokpam thokpa senpham matam chana kaithoktuna ising phangdaduna leiriba
RLI na konba mafamsingda leiriba pamsing ningthina sizinaduna labukta ising phangananaba honabiyu haire pausi asina phangba paugi matungina de hauzik minor irrigation department na manipur gi tongan ba mafamsingda RLI scheme yankhai gi mathakta thamduna electronic amadi diesel engine sizinaduna labukta ising piduna lau pari lising kaya mai pakna lau panba ngamle haire paw asina hai hauzik kumbi kendra gi manung channa phobak chaudagi kumbi gi Saiton local ge joto mapada RLI scheme da electric pump ama diesel ge horsepower manga gi engine ama khinduna lau pari kaya da ising phangalle aduga miyamna ranjit mapa haina khangnaba asidasu RLI scheme amana electric pump ama horsepower 25 ke diesel pump ama thamduna leptana ising singduna ising phangalle makhatana salan konjin Uchan makhong hairiba mafamani asidasu horsepower 25 ke pump amade electric pump sizinaduna ising singduna labukta phanganduna mai pakna lau ure makhatana RLI scheme gi makhada labukta ising phangaliba sing adude kumbi ge sagol pat amada lau pari lising ama hena RLI scheme dage horsepower 25 ke engine ama amade electric engine kaya sizinaduna ising phangalle makhatana kwakta chirang pat faubada RLI scheme na labuk sing ising phangan bada natana uyung makhong amadi tera tompok haina khangnariba lokol asidasu ising phangalle makhatana sandangkhong borayangbi ithai lokol dasu RLI scheme gi makhada electric engine amadi diesel engine kaya sizinaduna ising singduna labukta ising phangalle aduga ithai lokol kombi manipur turel ithai barrage ki nagyata lariba lokol singdasu ising phangan bagi thabak mai pakna chathare masida natana manipur river dage ising kilometer anirom ge mafamda lariba lawpham singdasu RLI scheme gi makhada hauzik ising mai pakna phanganduna lau panba ayamba loire haire amaromda minor irrigation department ki chief engineer ga pausi asiga wari sanaba matamda sandangkhong borayangbi mini barrage ki hauzik oriba phibam gi matangda hangbada chief engineer na paukhum pikhibade barrage asi chahi kun gi mamangda sakhiba damne masigi dam asi hauzik fail oiba nate ayamba matamda area adugi mi singna nga fana bahona bada yamna toina dam gi satar singkhatuna thamme maduna maram oraga ising yokpada problem chauna thogalle kumsi asi nong sukhara watbana upstream site water sharing tawbana ising yamna laktabane lau panana ba topa pambay haibade manipur river dagi kilometer ahum ge pipe tinglaga hauzik labuk singda ising piba mathau tai aduna thabak asi mai pakna pangthokna ba laingakna war putting da thabak paikhatna ba achangba senpham kaithokpa tarabade ising phangdaduna leiriba lokol sing ising phangduna lau panba yagani haina phongdokhe curfew manung da laingakna sinmi singbu suba nomba yahan biduna hingan bina ba haijarakle COVID-19 laisatna maram oiduna mipum khudingmak awaba mayok naduna leire awaba sing asigi manungda sinmi singna hena awaba mayok nare maduna hauzik COVID-19 laisat marak asida suba nomba phangdabadage sinmi sing amuka hena awaba mayok nare maduna laingakna piba COVID-19 ngakthokna bachana kanglon ngakna lau singu gi lamda komthok pibagum sinmi singisu kanglon namagi makhada thabak suba yahanbina ba sinbi yu natraga sinmi singi oiba akhanaba thaurang ama paikhat piduna sinmi singbu hinganana ba hona biyu haina Kaksing district lariba Kaksing district building and other construction worker welfare union gi assistant secretary and Sovasanda mitaina deputy commissioner Kaksing district ta Oiba cherol piduna haijaragle haija cherol asina makha taribade sinmi sing ayambana masagi lauri singja laijadaba nongmagi afang ba thabak suraga imung manung pujaba natana mayum phauba leitaba barada leiraga imung pujaba kaya yauri COVID-19 laichatna maram oiduna suba nomba chatpa yakhidabadage sinmi kaya amade imungi angang sing mahi masing tamhanbadi lairadana chakhum maimutuna chara henba sinmi kaya yauksilakle maduna ikai khumnajariba Kaksingi DC na sinmi singi awaba mayamasi ubiduna tangai fadana sinmi singbu nungsi biduna chara makti helanbidana bagidamakta laingak na piba COVID-19 ge chana kanglon ngak na lau singu ge lamda komthok pibagum sinmi singi damakta yengbira ka kanglon namagi makhada komthok piduna thabak suba nomba yana basinbiyu madu natraga laingak na sinmi singi akhanaba thaurang ama paikhat piduna sinmi singbu hingba phanghanbiyu haina haijaragle COVID manungda kidney transplant patient taraga mari laikhidre makhoigi damak free drug policy chana hanbiyu
Manipur da kidney transplant patient sing asi ayambana laidaba ngakta kidney transplant patient amana tha amada masagi phibam gi matungi na lupa lising tara dagina kuntra phawbugi hidak chai COVID-19 gi ahanba amasung anisuba web manungda punna kidney transplant patient taraga mari lekhidrei maduna makhoi gi damak laingakna free drug policy for kidney transplant patients athubada chanahan biyu haina All Manipur Kidney Transplant Welfare Association ge media advisor Fanjongbam Lanajitna press ta thadorok cherol man haide cherol asin hai matam kaya gi mamangdagi free drug policy for kidney transplant patient asi chanahan biyu haina laingak ta haijaduna lakpane adubu policy asi chanahan dabadagi kidney transplant patient sing wabana khamthengle COVID-19 gi first wave tasu kidney transplant member taret lekhidrei Hauzik second wave tasu member taret lekhidrei masagi transplant tauna bahona bada ingkhol yon badage hauzik barada leiba member kaya su yaure masida natana makhata na mathau ta ba hidak chana na bahona bada awaba kaya mayok nare makhoina chare ba hidak ase punsi chupagi oina chaga dori bane maduna kidney transplant singna thengnariba awaba khudong chadaba kaya si ubiduna laingak na thubada free drug policy for kidney transplant patient chanahan biduna Makoi gi punsi kan biyu haide Nilakanta yauba India team quarter final changkhre Manipur gi hockey sanaroi Nilakanta yauba India team na Argentina bu maithiba piduna Tokyo Olympic Games ke quarter final changkhre Japan na yumbu oiduna tha asigi kulhumdoi dagi team taragani thoina group ani thokna khaidokuna Tokyo da chathariba kuntragani thoi suba summer Olympic Games ke nupa gi hockey ge ngasi OI hockey stadium da sanakiba India gi mari suba league match ta Argentina bu panjil ahum amada maithiba piduna pool A gi league table da point mapan pairaga ani suba taduna quarter final changkhibane India gi manga suba roiba league match tha asigi kuntra gi nungthil pung ahum tabada yumbu Japan ga sanaraga ne Manipur state COVID-19 gi update ta haukiba pung kun mari gi manungda nauna miyoi lisingama COVID-19 positive confirm oire miyoi lisingama ga tara tarukna laichat asidagi faduna discharge tawkhre miyoi tara mathoina leikhidrei Hauzik laichat asigi active case masing lising taraga chanipan maudraga manga leire laichat asigi recovery rate chada marfu tare 10 mek ama taret ne aroi bada tabiri bapum namakpu thagachari